Manipur da President's rule lengak leirabasu Moirang Assembly constituency gi Mafam Kayada Semgat Sagatpa gi Thabak thoram Leppa Leitna Paikhatkhini haina Moirang AC ke MLA Thongam Shanti na phongdorakre ngasi Moirang AC gi manungda Paikhatliba chawkhat thorang gi thabak sing yengsin khongchetta MLA TH Shanti na makha taraduna maruina Moirang thoya laikai gi miam gi public pon gi fibam Moirang Sendra Road amasung Firembam Laikai ani gi marakta nauna Sagatliba Kangjebung Public Playground gi gallery gi fibam Moirang INA mamangi NDB gi makhada Moirang Water Supply Scheme Moirang Pansang Laikai gi Santi Mandap ki flooring tile thaba amasung Moirang Police Station gi nauna sariba quarters singi fibam hengat hannaba chatuna yengsinbani loinana athuba matam gi manungda loisinduna miamda Kanaba Fanghanaba Mari Lendaba Department gi Pukning Chingsin Baga Loinana Miamna su Semgat Sagatliba Sing Asidasu Mateng Pangnaba Appeal Tauki Ngasigi Yengsin Khongchet Aduda NPP Moirang Block ki Luchingba Maruoiba Myoy Kaya su Sarugyaki